Masana tabak toksan na basirol pisin kraba matong DGP na tabak tokpag ayaba pi kraba Jiribam Police ki OC Oiramba Sagapam Ibotombi yaw na police officer ani na ILP ki karak patyas ki sen pamhina toklam ne hairi loina na OC Oiramba Ibotombi na Jiribam Police Station manung dagi lupa lak mga hen ki tik pambi sing yantat tuna ubak khaidok lambadagi fagat kre report amagi matong ina Jiribam Police ki OC Oiramba Ibotombi na salibasay sige May amadagi horga November tara mga pawig manung da ILP taxi karakpal fa laktara mari desing humbutra humdoi sani pan sen fam khonggal ki hairi aduga police station asima ki OC Oiramba Devenkishore na haukiba sahi 2022 ki August amadagi sahi edu ki December kuntra matoi phawpi manungda ILP ki tax ki lupa lak kuntra taruk lesing kuntra taruk satret lauki bani hairi hidamasi batan Jiribam police ki OC ki mai ki notice ma thokre nakalamromda OC Oiramba Ibotombi ki Jiribam da leba mayum dagi forest department amasung police ki team amana Teak ufaksing fagat pengamkre hari ufaksing ado Ibotombi na Jiribam police ta OC oiringai da mahang na police station asimak tatagi yan kiba Teak pambi sing ado sawmill amada khairaga mayum da thamnam bani hari mahaki mayum dagi phagalaba Teak ki ufaksing ado sarana lupa lak manga hen gi upakni hari panbaya abadi Jiribam da handak ta kuki militan suna pigli banga yaw na misam taruk ot na ito na hat ki bithalok manung da OC Oiramba Ibotombi masaga service ki potharagi haina DGP ta serol fishin ki bani serol ti ki pakumoina DGP na mahak pothabak to pigaya ba pir ki bani loina na mahana thabak ti ki hek potha ki baga ILP ki karpasen fam bi wathok si thorok bani